Manipuri Khudingmak India LEINGAK LEIBAK ASIGI Citizen ni HAINA Khallakpa Matam LAMDAM ASIDA Thokliba Irang Asi Loishinba Ngamgani HAINA COCOMI gi Coordinator SOMORENDRO THOKCHOM na PHONGDORAKLI Manipur Youth League Mayolna Sinduna Mamang Chahi Kumja English ngani subna kunhumdogi December kundagi chahi asigi January mapan fauba chatkiba aikhoigi anoba langon gi paujal puba lamsang khongchet haina mingthonba khongchet adu mai pakhan khiba khudingmakpu mayolna taramna okpagi Manipur Press Club ta pangthokhiba thauram amada wafam asi phongdokladuna mahakna hai India LEINGAK thausil haitabana Irang Asi thokpani State ASIDA hozik Thokliba Irang Asi Loishinge hairabadi suspension of operation sudalei riba lalholup sing ase makhoigi Marini Hairiba, Mizoram da Mafum Chana Lehanki Gadabani. India LEINGAK Manipur gi Miam Ngakpangam Loitaba Oiragana, State Asida Leiriba Central Force Sing Halan Bikro, State Force Amadi Miam na Irailaina Numit Mangani gi Manungda Irang Loishinba Ngamgani. Amaromda Kumja English Singa Machamapan Yankai Matoigi Mamang de Leramba, Cookie Sing na NRC Chatnahanbada Sogat Laba Amadi, Drug ki Mayokta Changsiliba Kongjang Asi Sogatuna, Mapandagi Changlakliba Mitop Sing, Tanthokpada Makhoisu Saruk Yarabadi Tha Ahumgi Manungda Irang Asi Loishinba Ngamgani haina mahakna phongdokhi Mayolna sinduna chetkiba lamsang khongchet aduna miyamda chauna kanaba piba ngamle miyamgi thamoida leiriba imalebak nushibagi mairi sing mayolgi khongchet aduna mairik oiduna imalebak nushibagi maichak miyamgi thamoida mayek sing na phawhalle Iraibak ifurup kanba haibasi aikhoi khudingmak ki tawfadraba thodangni Aikoi Khudingmak thamoidagi thoraklaga Irang Asida saruk yaba mathau tai haina mahakna makha taki 1951 gi mamangda bejar 1951 gi mamangda laba cookie singna akoi gi Manipur gi yellow missing UNC amdagi COCOMI na lawriba adi Manipur miyam na lawriba NRC je chanabada akoi support tawre hana haiba 1951 gi mamangda laba cookie singna hailaklaba ara moina moigi mapane chemu segregate tawraba Alga Mokoida Koina Mateng Pakelaba, Central Force, the Manipur government forces in the police station, the Mateng Pankilaga, Vitop Sing, Kadok Miragadi, Taum the Lansi Loishingani, and the Mokoju, Maning Duan and Lebangani, Hypase, Akoi, Aribuki had the 1951 among the Leriba cookie singer, with Tanjari, Auna, Lala Shakoi, left Ragadi, Matam, Sumana, some Tolagdi, Matam Sang Sangani, or Akoi, Manipura Leminariba, Sina Khudingmak, Akoi, Hosi Hedo Hera, Todra, Koi Lans, Matam Nate. From the Mayolgi Convener Assem Prince Nahai, Lamsang Khongchet Loishinba Numit Chahi Asigi, January Mapanda Miamga Loinana Lokiba Warip Taret Yauba Langtabal Declaration, Tabakta Ontok Naba Hotnade. Anoba Manipur Ama Oinaba Lokiba Miamgi Warip Sing Mayol na Tabakta Suksoi Soidana Ontok Lagani. Haikibaga Loinana, Lamsang Khongchet Adu, Mai Pakan Bada Mateng Panglakiba Kuding Bo Tagat Pafongdoke. Khongchet adu mai pakhan bada achauba thodang lokhiba sing wakal amadi pangal yauna hiram khudingda mateng panglakhiba khudingmakpu mayolgi maikaidagi achamba khudol piduna ikai khumnaba utki Aikoigi lamsang khukset adugi aroiba numita January tang mapanda miyango loinana lautoksakhiba langthapal declaration adu aikoi athubada thabak ta onthok chanaba aikoi akhangai sing tanajarakanda action planning yatpa hojare loinana hairiba point sing ado madu thabak ta onthok naba honaba haibasi yamna asanba adugumba khongset am oibana maram orakanda aikoi madugi oiba mayolgi chapchaba youth force ama leirakanda madu apung phana thabak ta onthok naba aikoi sem sajare amadi manipur dangasi tasengna apunba I Pangalama Sarpangam Daba, upon the Kunaima, Lingnabagi Wakalonda, Equina, Chatsakriba, Pauzil, Pubzarkiba Kongsit Aduda, Equi Punsala Sea, Equi Hayangidamak, Hajakiba, Wafumado, Ado Amohan and Nixing Zarakanda, Equing a city, Equi Punsan Bangam Dabagi, Adumba, Achoba, Ishuma, Equi Kunais the Lady Basa, Masi, Karimaramino Hirabada, Equi Isai Sagi of interest, Isai Sagi Uba, Wafam Singado, Madukaka, Handoknabangam Daba, Igatigo Wakalon among Taba, Maramaduna. Ngasidi aikoi punsan bangam dabagi issue asi aikoi gi mangda tadun leiribani